Manipur Top Trending News na tunga-tunga reliable source hindi lokot chirga mata-matang yoga i-pausi patok na kahanjari ahano pauda ngasi June ki tarikara ni pan Thursday limiti i-pausi di update tijari ahan ba update ta molfay amasung tongkong khulgi marta combined force di ikut Kuki theories ama sire khutlai sing pangle RIMS the line lamba Kuki militant singi hai banaha ahum adu micham oina line kibra natragana militant oina line kibra sarkar gi thawgo aong masana masagi maral puja bugumle like nan ba Kuki militant hai banaha ahum gi ming matha RIMS ki medical legal case MLC gi register da chalamde RIMS ki police ticket adi CMO casualty medical officer na report direct tabdagi medical legal case ki register da chandabani harati RIMS tagi ahin da putok ki nongmai na panba Kuki militant ahum Durgapur district hospital da like na thai anauba DGP Mukesh Singhana luchingba combined force na tangkopi kul marida ukai takwa hauke bangkan kutsa romna outpost amadi strategic site na chingba lerambadagi ukai tina mahankre khutlai sing part governor AK Balana Amit Shah unakre Manipur amukhanna president rule thamakadoriba हमलोग पुनः सुपारे अंगिलाइसिंग ना ओइगेदा पुलिस रुक पुलिस ने हेरोइन ब्राउन शुगर याउना मयाई का 50 किलोग्राम रिफु रोमाई थादोखे वांगकांगकोल रीजन दा प्रेसिडेंट रूल थमले म्यांमार पोट चै सिंग पुथोक पोसिन तौबा किंगले आईएम लेको लबुक तगी फंगबा अरिबा पोलम सिंग आर्कियोलॉजिकल लोइसंग बसिनरमले पाउ संतोक न पिचरी अहानो पाउदा रिम्स द लाइन लंबा Kuki मिलतेन hi हाइबना हा अहुम अदु मिचम ओइन लाइन खिब्रा नतगना मिलतेन ओइन लाइन खिब्रा म्याम हंगरते like an Kuki militani hai banaha ahum gi matha RIMS ki medical legal case MLC gi register da chalamre RIMS ki police ticket nadi CMO casualty medical officer na report pek tabdi medical legal case ki register da chalandabani harate tha asigi taraga manga gi ayuta tangkopi district ki lemakong PS ki jurisdiction manu chanba konsakul amasung lalol bai Kuki kul ani gi marka kokiba purup ani gi khulai paiba masel gi landa nongmai maruna panbadagi sokna like another RIMS hospital da porokpada naga amasung maitegi yamlab miyamna yaning da phongdokuna numit adudagi hawduna ngarang ahing nongai pung 12 ka minute 19 da makoi ohumbu lying sang asidagi puthokriba phawba akan khongjang changsilapatagi lying sang asigi campus manung da phawba tear gas cell singba kapna wathok oikrabasu lying pam nongmai maruna panba Kuki na ha ahum adu RIMS ki medical legal case MLC gi register chalamde hari medical legal case haina khanaba hospital asida lying nabagi damak hingna na takana sina porpa oiba patient singi maming matha laipam sokpa sibagi maong thawdok thokibagi mapam amasung matam sokpa sibagi phibam yauna masingbo makalgi patient sing purakliba mioi singi maming matha pawba MLC haina khangnaduna maintain tarliba register da loinamak tanduna lakpani hairiba thabak asi ngasi ngarang khaktagi horpanati sahi kyagi mamangdagi RIMS hospital gi casualty da porakiba patient singi manungda medical legal case ka mari lenana patient singi register asida entry taruk libani hariba thabak asina lying sang asigi casualty block ki maning or na layu police packet ki officer in charge yauna staff singna chathadun lakpani lying sang asida produktuna lying lamba nongmai maruna panbana ha ahum adu Kuki militant singni makoina konsakulda attack chatharubada khul asigi naga village guard singna kudhaltuna nakal ani marta kuthokna bada sokpani hariduna masingba makhalgi kulai paiba sing asi lying sang asida produktuna lying ba yaroi haiduna naga amasung maitegi nupi angang yauna mioi kyana lying sang asida omjelaktuna akan ba khongsang sangsilakibani soklam makoi ohumbu atopa lying sang amada puthoko haibagi akan ba pressure tarokibani pressure asi chief minister yauna RIMS ki director su hakting na unaduna takshinkibani miamgi pressure dagi ngarang nongyai matungda asokpa ohum tongan ba ambulance amomda haptuna lying sang asidagi state amasung central force sing masing yamlaba personnel singna ngakseduna puthokibani amaromdana RIMS tagi ahinda puthokiba nongmaina panba Kuki militant ahum Durgapur district hospital da lying kre Thasi ki taraga mga gi ayupung taruk lom tarpada Kangkopi district ki lemakong police station konba konsakul amasung lelon bai kul anigi taina bu mahum amada naga village guard singa kuthok nabada nongmai maruna paduna sokpadagi laipak wathok oikrabasu RIMS hospital da pughaltuna laika nakiba Kuki militani haiba naha ahum Durgapur district hospital da makata na line kre makoi ahum hek sopaga lemakong gi 57th mountain division gi campus da leiba 183 military hospital da pughaltuna laika nakibani adubu makoi phibam lorpadagi numit adumakda hospital adugi personnel singna RIMS ta makha taba lying jathanabi dam purakibani naga misam taruko mi hathina halaga humjilamba thogdopu yaning da phongdoktuna United Naga Council UNC na Home Minister Amit Shah Chief Minister Khem Chana Singh singa charter of demand pisinduna mi hat asigi mayakta kan ba demand sing takselakibaga iroina na thawong asina khosauna halaba maite amaksu naga purup singi miyo singna nongmi maruna padun soklaba Kuki na ha humbu RIMS ta lying ba yaroi hairiduna akan ba khongsang chaksilapagi
makoi ahum ngarang nongyai matung baroga minute taraga nipan lom tarpada ambulance ahumda tungan na haplaga layang sang asidagi pudokibani makoi ahum pukiba ambulance sing adu phawba CRPF ki personnel singna thobu yauki RIMS hospital amasung geta thomjin kiba miyamda makoi ahum bu pugadaba mafam taklamdrabasu makoi bu susapur tamna puduna district asigi hospital da emit tawduna makhatana layang lakibani panba yabadi makoi ahum bu tha asigi tarag mangagi numidangda ahing chupna RIMS ta operation pangtol matungda kudong tibagi wangmada laikrabani hari amaromdana Anong DGP ki action yang batari DGP Mukesh Singhana lusingba combined force na Kangkupi Kul Marida ukai tak pahukre bunker kunsa rom outpost amadi strategic side na singba lermadagi tugai duna mahankre khutlai sing pagatkre hasigi amadagi Manipur gi Director General of Police DGP gi pham purakliba Mukesh Singha mangna lusingba combined force na ngasi Kangkupi district ki manung chanba onsakul lailon wifi lailon khunau el Munmulain singba kul singda paktak na khutlai paibal lo na yada ba myoy sing pagat na ba kai tak pahukre ngasi jatigi ba combined force gi akana ba combing operation asigi matangda police control room tagi ngasi numidang torpa cherol amagi matung ina operation asida taraga ni thoi borgi single barrel nongmai taraga mathoi nongmai asigi kapyari ba maru chani ga maudraga mari nongmai asigi empty case kuntraga mari gunpowder packet ani amasung bulletproof batch taruk recover tawri hairi operation asigi manung chana khul sing asida leramba bunker kuntra amasung outpost amadi strategic camp sign sing thugaituna mahankre hairi ngasigi operation asigi matangda pause asina pangba report ki matung inadi DGP masamang na lusingba combined force asida CRPF ki Manipur amasung Nagaland sector gi Inspector General IG ga kusam naki benana police ki additional Director General of Police ADCP Director General of Police DIG CRPF ki Director General of Police ani Assam Rifles ki kuntra mathoi amasung kuntra gomdoi suba battalion personnel sing amadi Nipan Gurkha Rifle GR gi personnel sing asrup yakibani hairi amaromdana Governor AK Balana Amit Shah ga unakre Manipur da amukhana President rule thamakadoribra numit khanagi mamangdagi Delhi da lerkiba Governor Ajay Kumar Balana ngasi Union Home Minister Amit Shah ga unakre mahakna Home Minister unakiba asi haujik Manipur da law and order gi phibam patabaga loina security force na kodong chadaba kaya mayakna ba amasung May 2023 dagi horkiba lal asigi warosin porpong ngamdringaida jingi purup sing oiriba Kuki singa naga singi marakta thokhaningdaba thodok sing matang thoksilapna governor gi maikei dagi Home Minister gi pauktak matung ina state asida President rule amukhanna thamlaknabagi wapum khanaribra haibidudi chap chana khangba ngamdri lusingba ani ngasi unakiba asigi matangdasu Home Minister gi maikei dagi wapum amata official oina phongdortri Home Ministry gi matung inadi Manipur da lainga ki mapaga kakhat hanaba security gi thabak hena paksana pakataga development worksing mangil thana pangthoknabani haibidagi hena unakiba asida kari karamba wapum khanakibage haibidui chap chana khangba ngamdri panbe yabadi laipa asigi state amada president rule gi laingak lahinabagi damak mari lainaba governor na iba report asi governor masa natragana mahakna authorize tawba thabak ki mahaki secretary na haktheng na aiba cherol oina Home Ministry da pisingedabani mamangi kumja 2025 ki February 8 dagi Manipur da president rule thamlakiba adusu governor gi secretary Sumit Singhana Delhi zatuna Home Ministry da aiba cherol oina pisingkibani Manipur gi political circle kharanasu hayeng pangthokani leblamba state asigi amakak tangarba Rajya Sabha gi mikhal asigi matungda Manipur da lengak lon gi ohongba ama laklaba yai habagi wapum phongdokpa yaukrabani Rajya Sabha gi mikhal asi hayeng pangthokpam thoklabasu mikhal asigi damak merep oigedaba candidate sunutagi amakhakna nomination file tarkibana mikhal asigi arora mahaku mai pakle haidun lautokrabani hayeng gi mikhal asi pangthoklaroi maramasina Rajya Sabha gi mikhal gi matangda laikhai tarabani mathang sahi 2027 gi March da pangthokpam thokliba Manipur gi taragomdoi suba assembly mikhal gi mawinana haujik oiragliba film sing asi laksinabagi damak amukhana president rule talairakaja haibagi wahang hangnari video si pagdamada so kiban kibawa suma pigani channel si bonsi bidina share amadi subscribe tawbibi amo haingai tanthar pakundok sari amadi makatang yan di sebataga manda ojigi